High Court of Manipur, High Court Bar Association of Manipur amadi Regional Institute of Medical Sciences RIMS kapuna khusam naduna blood donation camp amangarang RIMS blood bank da pangthokre. Blood donation camp aduda High Court of Manipur gi Judge Justice Aribam Guneshwar Sharma, Judge Justice 𝐂𝐈𝐆𝐇 𝐂𝐎𝐔𝑑𝐓 Senior Advocate Singh Judicial Officer Singh amadi Bar Association gi thaumi kaya su saruk yakhe. Thorom aduga mari lenena Justice Aribam Guneshwar na hai Manipur da blood donation tawbagi chang asi yamna neme I pithokpana aikhoi da mangjabal lei haina khaliba asi aranba wakhalne aranba wakhal na mangjil thaduna I pibada kinaba kaya yauri masidagi thingnaba punna miyamda wakhal tahanba ama change makhata na High Court ki maikai dagi so angamba thakta mateng pangnaba sem saduna lei haina Justice Guneshwar Sharma haike City de su khitang blood replace tawba yena khoina silaga tawjording khoina han jenims ta ama hawre ari makha rims ta si tawre ado vaccine arobina te sum khoi staff ngasi yawa ngamawda ba employee khitang masada ana yek lebidagi piba ngamawda khotta ba yaw mayam do khoi base by base adum weekly monthly adum khoi bar ma sum bench kulaga khoi adum mi tara gi kunji si thar ko ye adum program je akoina court ki site gi so judiciary site gi so akoina leba ki awa calamities wakhalam ne blood ki judiciary aro sida akoina khitang contribute tawwa aduga loina na mayam da awareness do ko so mani hada khalaga ko si tawjabne mayam na I donate tawbada 𝐂𝐒𝐓 ganu only criteria is anemic oridavni means 12.5 hemoglobin and preferably akoigi ayamana male oina hana yengi adagi ladies side ta khare anemic oibagi common lak oibanina we normally see more donation from the males nupagi oina adu su nupi mayam su adum donate tawba yai blood donation gi camp ama aikoi High Court ki side gi hangdok se hai bada aikoi ayamna harau na pangthokhi bani ngarang su jenims ta yam phajana pangthokhi legal fraternity gi side gi su yamna thamoy yam chawba praja gi hujiki leiriba dengue sigi awaba thengnari basida aikoi mayam su mateng pangpham thoi part of society aikoi Manipur gi praja mayam gi pangthoiba blood donation gi thoram se nasina loisan banate voluntarily thorakpa mayam do mathang aikoi adum thajarakke